na adu kumba mi adu kumba usi thawai da wang sang ngang badadi dandi pi ba darubin masamang na ingon da kasubi nama na paminay macha adu da hai bada kanana mangona dandi pi na lai te habagi da ba du wang sang ngang ni do yai na pang tau tau gano kambra tagi wakal phau na te ba si je nine do na hai re amal balla che balla na ma hai do ta gidi mi khuni ma ki question na ne ama hange ba do darobi ngai mo da yam na hekta nungai trabi ki ta nama na pa minai ma adu da kasubi ga hai ba wangang sangang du din ne yam thina sau khat ta ba hai ge ngam de darobi na ta seng na hai darobi na toi thabak to koi ngam za de ba ngam da ba do na yam is ta tor mi ne ba ko ai na haning si dai ai ngona pa call to ba ko call to nang sarang them ni pa ma hai ye kai de gino kai gino nang si ko ma comment ai ngona ma chalo ma thina chai ko ai ya ge ba ai kai ra ka ta lai ge ba ai kam kan dai chin kan ba hore khang bra nang na minan sa du da da me sa sa i u re ba mana ai minai oi ge ra cha ge ra cha roi ge ra ai ma pa lai ra roi ge ra ko ma ngon da du ko ma cha ma na ado kai nga hakan da ne darobin gi makha da lei ba hai ra ge ko isinau mayam ma na wara wa tem to ba de ma sumai na bhap ta han the ba mayam praja da khangan ba se phai ba mit na lo sing e ya de ko hai ra phan khang na ba ado darobin akhon yam na respect to ba mi mak na ko hadi kai hai na karim na ba man ba kai ken ta ke to do man ba yam nup ni adu mai to ba se da yam na lem thok na hai ta ra ko le haning ba da do mai to ko da akhoi su comment je he na khangning ba ko go ni na na hai ru ba ne ba ya ra bra na ya gadra khan bai ko ya gadra hai se asoi ba koi aku yam soi ai ne pi se am soi adu bu he na CCTV footage so lei hai na tai ba ko lei hai ba sigi po se lei hai ba ni na adu do thijin bi yo hai ba ne ba ai haning se mayang gi mahut sil laga ai khak ta khangning go na te se mayang ma khangning e ba ado yam exaggerate to kana nama na pa miriam adu da minai mayam hai re khon to re ado ai jo tang ni ki ba di phoi ko ai gi itik na te ai khange ba ki ba phawi to ga to ko itik na te hai ta ga su ka hen ma to ra ga di ai gi su ai sa lejari ko ai sa adu gi sakti ama di soina mi ama mam lo yaw ja ba ngan te ne ba au de na darobin na ko to ra ka na nang adu da khara hayak pa do ngasagi sangkalaga ha pa haidara ai jo ngasagi sakti sauning bai sida minai miriam gi message hana urabanina sauning bai mai na ko launa re ba darobin na tuzin kan kasubi hai ko aina kasuba hai fuck you ha aina same to you I fucking don't care hai ba sumai na aina chinje kum ba hai tara ngasagi adu aina taphara kan da mo hai ba ko darobin na nama na pa du da palido aina hai ba darobin na ngang bai ta gani aina ngang ba su tabiyo har kan wari su chamna sanajare aduga sumai hanare ba first of all mana ai gi na mana pa du da ngam banate hai ja ai gi mai pa na mateng pa mangam razu maya no pa hai ta maya no pa ai yam de hanin ne sum ba sa lan sa ni ama to ni ma to ni mai ne soi ne la yeng ni puna wa me ne ai khoi che do akhoi mai pa na poi ne akhoi mai pa wa ri ne maya no pa do mai sok pa da kai ba ado akhoi mung sa ni fiam da kai da yam pang re wa mi na tongan hai tan labuk maya da akhoi tan tongan ta ra ga lei mi na de ko kai ro la kai ge du ge da loi na khang nei ne pang nei ne ba ado sidai sida ai na relief camp da lei ba mi nok na ru bo su na te angang lo kan khalu bo su na te adu gi footage so ta seng nai di yeng ning ba phawai hu su yeng ning ye ba ko angon da daro be na thi na ka su bi na nga khra ga di CCTV se yeng ning ye ba footage to ado yeng ning ba ko nai di comment se pi ru ba ne ba ado sumai na among ngang bi re ado ngang ba ni na ai na daro be na jo hai re sumai na khoi imung lei se kai gi mai ngon na du ba ngang sang ngai do adu da chin je yam thi na khana gre ko ta seng na realize to kan da ai yam soi khange ado darobin loina chummun na te ba ko ai advice adu da pi ba na te ko ai ngon da gi hen advice pi ba ngam ba ma thong na lai ba sang ga pangal loin lai ba ne ba ko chumme ai mai pa na ai sagai na tai na ai mowa na ka hai ko ai yum ni pan ri adu ga kasubi ga hai ba do ai ga su kasuba di hai adu bu ai khang di yam kai hen ba hai ga su ko yam ba dung na dung ngak na doi le ra ba ni si ta sing yam nungai ta hai ta nga si bu de ai ngon da thoi ba ko comment khara su ho we ado kai hai na akhoi opinion am ta phong ko pa ya akhoi kai hai na yam na lan mo opinion ma suna ta opinion ma cha am phong ko pa yu smai hai ko wi ba ko dei tu hat pi bai ta tam to ko do kanam ta khoi kai ta hai ba ya dra ba ngang ba ya dra ado ta sing na khoi se ngang ba hai ba ya dre hai ta ga di kai no hagat kira no sugumba khoi da yam disturbing public yam disturbing oi ba comment sing kana pining ba da ba po sing da hagat kira no ta sing na hai di akhoi su mi ko ba na yeng ning ma me na smai ta re ba ai na si hai ba gi da ma ta hayeng kai thok toi no ha ba de khang de ai mai pa da or ai hu ji yum da lei te ba ko yum da lei ho ba ai mai pa da
ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯃꯣꯏꯅ ꯀꯩ ꯇꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨ ꯑꯩ ꯁꯨꯝ ꯅꯇꯪꯒꯤ ꯑꯗꯨꯒꯤ ꯀꯃꯦꯟꯗꯨ ꯄꯤꯔꯨꯕ ꯈꯛꯇꯅꯦ ꯑꯗꯨꯗꯩꯗꯣ ꯌꯥꯝ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯕꯤꯔꯒ ꯅꯝꯃ ꯅꯞꯄ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯍꯥꯏꯌꯦ ꯇꯁꯦꯡꯅꯗꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯥꯝꯅ ꯆꯥꯗ ꯊꯛꯇꯕ ꯑꯗꯨꯗ ꯂꯣꯏ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯑꯩ ꯀꯃꯦꯟ ꯄꯤꯔꯨꯏꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯀꯩꯝ ꯂꯩꯇꯦꯕ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯕꯗꯣ ꯍꯦꯟꯅ ꯏꯖꯠ ꯇꯧꯅꯤ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯖꯠ ꯇꯧꯗꯕꯅꯤꯅ ꯂꯧꯋꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕꯒꯤ ꯔꯥꯏꯠ ꯀꯩꯁꯨ ꯂꯩꯇꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯒꯅ ꯃꯥ ꯅꯄꯥ ꯆꯣꯞꯀꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯦꯛ ꯀꯩꯅꯣꯝꯃ ꯁꯣꯏꯔꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯕ ꯌꯨꯝꯗꯨꯒꯤ ꯃꯔꯥꯜꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯌꯣꯛꯑꯦ ꯆꯥꯎꯔꯦ ꯂꯩꯍꯜꯂꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯑꯕꯅꯤꯅ ꯁꯤꯡꯉꯛꯑꯕꯅꯤꯅ ꯍꯥꯏꯔꯔꯦꯀꯣ ꯁꯤꯡꯉꯛꯑꯕꯅꯤꯅ ꯄꯪꯉꯛꯑꯕꯅꯤ ꯄꯪꯕꯒꯤ ꯄꯤꯔꯨꯕꯅꯦ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ ꯀꯃꯦꯟꯗꯣ ꯄꯪꯕꯒꯤ ꯄꯤꯔꯨꯔꯕꯅꯤ나 ꯀꯃꯦꯟꯗꯣ ꯑꯩ ꯏꯃꯥ ꯏꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃꯗ ꯊꯤꯅ ꯀꯃꯦꯟ ꯑꯗꯨꯗ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯊꯕꯛꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯪꯒ ꯂꯩꯇꯕꯅꯤꯅ ꯊꯧꯅꯥ ꯂꯩꯇꯕꯩ ꯊꯧꯅꯥꯗꯤ ꯂꯩꯅꯤ ꯃꯔꯝꯗꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯉꯥꯡꯉꯛꯑꯗꯤ ꯑꯩꯒꯤ ꯕꯦꯀꯦꯟꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯁꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯂꯦꯞꯆꯔꯅꯤꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯕꯦꯀꯤꯡ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯗꯨꯒ ꯉꯥꯡꯕ ꯌꯥꯍꯟꯗꯕꯀꯣ ꯑꯩꯈꯣꯏ ꯍꯦꯛ ꯀꯥ ꯍꯦꯟꯕꯗꯤ ꯀꯩꯁꯨ ꯀꯩꯗꯧꯅꯨꯡꯗ ꯉꯁꯤꯐꯥꯎꯗ ꯀꯃꯦꯟ ꯄꯤꯗ꯭ꯔꯤ ꯁꯤꯅꯕꯨ ꯗꯥ ꯔꯣꯕꯤꯟꯒꯤ ꯄꯣꯁꯠ ꯑꯍꯥꯟꯕ ꯀꯃꯦꯟꯅꯤ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯗꯥ ꯔꯣꯕꯤꯟ ꯍꯣꯏꯅ ꯍꯦꯛꯇ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯕ ꯃꯑꯣꯡꯗ ꯀꯁꯨꯕꯤ ꯊꯨꯖꯤꯟꯀꯟ ꯃꯤꯅꯥꯏ ꯀꯩꯕ ꯃꯤꯔꯦꯝ ꯑꯗꯨꯗ ꯅꯃꯥ ꯅꯄꯥ ꯄꯜꯂꯉꯥ ꯀꯥꯟꯗ ꯗꯥ ꯔꯣꯕꯤꯟꯒꯤ ꯃꯊꯛꯇꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯃꯣꯏꯅ ꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯦ ꯉꯝꯁꯨ ꯉꯝꯃꯣꯏꯀꯣ ꯑꯩꯅ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯑꯃꯁꯨ ꯂꯩꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯥ ꯍꯦꯟꯕ ꯑꯩ ꯗꯥ ꯔꯣꯕꯤꯟꯅ ꯅꯃꯥ ꯅꯄꯥ ꯑꯗꯨꯗ ꯗꯥ ꯔꯣꯕꯤꯟꯅ ꯉꯥꯡꯉꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯃꯛꯇ ꯑꯩ ꯉꯥꯡꯗꯦꯅ ꯈꯜꯂꯦ ꯑꯩꯅ ꯉꯁꯥꯏ ꯑꯩ ꯁꯤꯗꯒꯤꯗꯤ ꯀꯣꯜ ꯇꯧꯔꯛꯄꯗꯁꯨ ꯄꯥꯏꯔꯣꯏꯕꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯀꯣꯜꯁꯦ ꯁꯤ ꯊꯣꯛꯇꯅꯕ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ ꯀꯞꯁꯨ ꯑꯩ ꯀꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯁꯥꯒꯦ ꯈꯟꯕꯗ ꯑꯉꯥꯡ ꯑꯣꯏꯕꯩ ꯎꯁꯤꯠ ꯊꯑꯣꯏꯗꯕꯩ ꯍꯥꯏꯗꯣꯏꯔꯥ ꯀꯣꯜꯁꯦ ꯄꯥꯏꯔꯛꯇꯦ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯅꯦ ꯑꯗꯨ ꯁꯤꯟ ꯇꯧꯗꯦ ꯂꯥꯁꯁꯤꯡ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯕꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯑꯟꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯈ꯭ꯔꯦ ꯀꯃꯦꯟꯗꯨꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯗꯨ ꯑꯩ ꯃꯤꯁ ꯊꯣꯛꯏꯁꯦ ꯃꯤꯁ ꯊꯣꯛꯄ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯃꯤꯁ ꯊꯣꯛꯄ ꯑꯗꯨꯗ ꯂꯣꯏ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯁꯞꯄꯣꯔꯇꯤቭ ꯈꯔ ꯀꯦꯕ ꯂꯥꯡꯕꯗꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯑꯩꯅ ꯃꯤꯁ ꯊꯣꯛꯂꯛꯄꯒꯤ ꯔꯤꯖꯟꯁꯨꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯚꯣꯏꯁ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯊꯥꯡꯗꯣꯛꯄ ꯇꯝꯕ ꯑꯣꯏꯅ ꯊꯣꯛꯆꯔꯨꯕ ꯈꯛꯇꯅꯦ ꯑꯩ ꯁꯛ ꯐꯖꯗꯅ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯗꯨꯗ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯎꯆꯤ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯒꯦꯔꯥ ꯑꯦꯠꯂꯤꯁ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯒꯤ ꯂꯦꯞꯄꯒ ꯉꯥꯡꯕ ꯉꯝꯃꯅꯤꯗꯅꯀꯣ ꯑꯗꯨꯅꯦ ꯁꯤꯁꯦ ꯃꯥꯒꯤ ꯐꯤꯜꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯇꯝꯅꯔꯤꯁꯦ ꯑꯩ ꯃꯤꯁꯅꯤ ꯃꯥ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯑꯩꯅ ꯀꯩꯅꯣꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ ꯁꯤꯗꯩꯁꯤꯗ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯆꯥꯎꯗꯕ ꯂꯩꯇꯦꯕ ꯑꯩ ꯏꯃꯥ ꯏꯄꯥꯅꯅꯦ ꯂꯩꯇꯕꯒꯤ ꯆꯥꯝ ꯆꯅꯤ ꯂꯤꯁꯤꯡ ꯑꯃꯗꯣ ꯃꯌꯥꯝꯗ ꯍꯥꯏꯅꯕꯗ ꯄꯤꯔꯛꯄ ꯉꯝꯃꯝꯕ ꯌꯥꯏꯀꯣ ꯗꯥ ꯔꯣꯕꯤꯟꯅꯅꯦ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯁꯪꯒ ꯂꯩꯕꯒꯤ ꯂꯥꯛ ꯍꯦꯟꯅ ꯄꯥꯡꯉꯝꯕ ꯌꯥꯕ ꯁꯤꯁꯦ ꯃꯤꯒꯤ ꯑꯦꯔꯤꯌꯥꯗ ꯃꯥꯏ ꯑꯦꯔꯤꯌꯥꯗ ꯆꯥꯎꯅꯕꯅꯦꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯨꯒ ꯑꯩꯁꯨ ꯍꯥꯞꯄ ꯉꯝꯃꯤꯅꯥꯅ ꯆꯥꯎꯖꯔꯝꯗꯣꯏꯅꯦ ꯗꯥ ꯔꯣꯕꯤꯟꯁꯨ ꯃꯅꯤꯄꯨꯔꯗꯅꯦ ꯃꯌꯥꯝꯒꯤ ꯇꯧꯔꯤꯅ ꯍꯥꯏꯕꯒꯤ ꯆꯥꯎꯖꯔꯤꯅꯦꯀꯣ ꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯉꯝꯕ ꯉꯝꯗꯕ ꯑꯩ ꯃꯤꯁ ꯊꯣꯛꯄ ꯊꯣꯛꯇꯕ ꯗꯥ ꯔꯣꯕꯤꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯤꯗꯩꯁꯤꯗ ꯆꯥꯎꯕ ꯆꯥꯎꯗꯕ ꯀꯔꯤꯝ ꯂꯩꯇꯦ ꯌꯥꯝꯅ ꯁꯤꯗꯤ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯃꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯅꯆꯟꯒꯨꯝꯕꯅꯦ ꯈꯜꯂ ꯀꯥꯟꯗ ꯊꯤꯅ ꯉꯥꯡꯉꯣꯕꯀꯣ ꯅꯪ ꯀꯩꯒꯤꯅꯣ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯏꯕꯦꯝꯃ ꯅꯣꯏ ꯚꯥꯞ ꯇꯥꯗꯕ꯭ꯔꯥ ꯁꯤ ꯊꯣꯛꯑꯦ ꯑꯗꯨ ꯉꯥꯡꯉꯣ ꯏꯀꯥꯏꯔꯒ ꯇꯥꯒꯦ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯑꯒ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯑꯩ ꯔꯦꯁꯄꯦꯛ ꯇꯧꯔꯝ ꯇꯥꯔꯒꯁꯨ ꯑꯩ ꯁꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯗꯥ ꯔꯣꯕꯤꯟ ꯔꯦꯁꯄꯦꯛꯇꯤ ꯇꯧꯔꯔꯣꯏꯕꯀꯣ ꯁꯤ ꯔꯦꯁꯄꯦꯛ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩ ꯍꯥꯠꯀꯦꯔꯥ ꯇꯨꯞꯀꯦꯔꯥ ꯁꯤꯗꯤ ꯑꯩ ꯀꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩ ꯊꯣꯛꯂꯛꯇꯣꯏꯅꯣ ꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯗꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯦ ꯗꯥ ꯔꯣꯕꯤꯟꯅ ꯑꯗꯨ ꯑꯗꯥ ꯁꯦꯌꯔ ꯇꯧꯔꯛꯄ ꯉꯝꯕꯗꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯦ ꯁꯤꯗꯩꯁꯤꯗ ꯅꯪ ꯀꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯔꯤꯅꯣ ꯑꯗꯨ ꯇꯧꯔꯤꯅꯣ ꯑꯗꯥ ꯇꯧꯔꯤꯅꯣ ꯀꯩꯝ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯅꯣ ꯁꯤ ꯊꯣꯛꯏꯁꯦ ꯃꯤ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯅꯕꯅꯤꯅꯀꯣ ꯑꯩꯁꯨ ꯀꯥ ꯍꯦꯟꯕ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯕ ꯅꯠꯇꯦꯕ ꯁꯤꯅꯦ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯦ ꯁꯤꯗ ꯂꯣꯏꯔꯦ